ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯗꯨ ꯑꯍꯥꯟꯕꯗ ꯄꯤꯖꯔꯤ ꯃꯗꯨ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯁ꯭ꯂꯣꯀ ꯑꯃꯗ ꯍꯥꯏꯔꯕꯗ आनो भद्र कीर्तजंतु विश्वता let noble thoughts come from all directions हाइदी काना काना का दोबा अखोइदा knowledge ओइगदोबा वाखल लौसिंग ओइगदोबा noble thoughts सिंग से माइटी खुदिंग बक्तगी from all directions लाक्षनु अखोइगे system सिदेगा माहौल सिदा तिलरिसनु अदुना मरम ओइरेगा अखोइना मंगजरिबो मंगलानसी मंगफाउना बहोनबदा अचौब थौदां लौरसी हाइबदुनी आनो भद्रा कृतजंतु विश्वता हाइबसे अदुननी ngasi internet quality assurance सेलना students union के पुल्लगा students की noble thoughts अदुगा अखोगे ओजासिंगी noble thoughts लोनेना अखोगे all manipur multi-panel welfare association की members की noble thoughts हाइबा noble thoughts माया मसिना पुल्ले हरेगा ngasi thamjariba pandam women in science catalyzing viksit bharat haibase mahung phaba oisunu ohlasi haibadugi makhadani yam nungaijai thagachari wakhal lawsing asigi damakta hauji aikoi nupi scientist singi wakhal se khanak matamda aikona hangatne yemba matamda Nobel Prize to women scientists malenda nupi scientist singa ngasi phawbada Nobel Prize phangkhaba se punna kuntere se manda physics ta mangani chemistry da nipani aduga physiology mayamna medicine haina se masidana karandi masigi manda mayam lone phangbire foreign symposium da su soidana maki mahiroi singna loina ngana ka to leibani na aina hana ngang thokhragadi मोई होरेन नानिंगा लेतदना नानोदना लेगनी अदना आई लोइनमक्ति हाजररो मखोइ सिंग सिदि मनदा आई फाइदगी एडमायर तौजबा हागदरा आइनो खतन लुमने लौजबसी नुपी अमखक नुपी से 1965 दा पोपा आइनोंदगी सही मरी हनबा सही मरी खतनी मान हल्लिसे कंटेम्पोररी नि हाइबे याय अखोइ से होमिन कामिनरपा अदुगुंबा पाखंग लैसाबी ओइमिनरपा गुंबा जाने अमरोदा हायरगा महाकी ममिंग से एंड्री मिया केस हाइबसे एंड्री मिया केस से 2020 की फिजिक्स की नोबेल प्राइज फंकी महाका लोइनना शेयर दोखिबसेदा अमेरिकन एस्ट्रोफिजिसिस्ट रेहान गेंजेल हाइबसे मसिगा लोइनना पुन्ना 2020 दा नोबेल प्राइज फिजिक्स ता फंकी अखोसु अदुम फिजिक्स ता रिसर्च का तौदना खोतना फिजिक्स फॉर कल्चरल हेरिटेज का हायदना गुवाहाटी यूनिवर्सिटी दगी तौरिबनी अनोब फिल्मनी टॉपिक नि नोबेल प्राइज का सु फंग याय गा न खल्लेरगा अदोम दो होने खिबनी फिजिक्स ता मतौ करमना कल्चरल हेरिटेज नैनदुइनो मदु यारो नंगी थेसिस तु ओइबे यारो गा हायदना अहानबदा आइगी PhD registration da professor sing adum yekhibo adu aina masi oithui hojigasi multidisciplinary gi jukni interdisciplinary research se yamna encourage toba tanai khadaba matamni akoi amagi gi marakta science ka humanities ka gi marakta physics ka cultural heritage ka gi marakta isinda thauga tinu yadabagumna tongan chatse madugi matamdu henkhre. There will be no rigid barrier between arts and science, between humanities and medicines. Kani bhobole kham thoktre. Amada larsen na ba adumag yare. Masi wider spectrum of research ni ka haidana aina tharga hana dege marai kana tawal baga adum yetli professor sinduna yaro ka haidana tawal. Mami thangdadi aigi thesis ki submission tawbagi seminar sida moi ma sin ngakre o sisu yaina adara moi engoda present tawi samain tawdana PhD se engonda physics for cultural heritage haibasida isinga thauga tino yadaba anisi tinahan bagi tamta ai adigi PhD to adada phangjabani adu aina phangibadu yam kuigre chahi taragi mamangdani handakta 2020 da mayam se gyan tarakdana akagi national education policy NEP 2020 dadi aigi adugu
physics ka cultural heritage ka intermingling to bu ya bu na there is no rigid barrier kari su lai su yare learning be lo bu yare haidana hoji manipur university su ya na noi gi sigi college de su ai gi matam da ai sam su syllabus ke drafting committee da yaw de ni value addition course ka haidana skill enhancement course ka haidana mayama semami bedo madu ai sahi tara mamang da professor sine yang da bathildo adu hoji yar page khudam ni marabutuna national education policy NEP 2020 mayam sine chin de ngam bani adu ga khudam moina saktam moina ubige hairigati ai ubiyu haijene ni yamna sana matam local sumoi haine khalli moiran college da sunga CC mental awareness program amakha adu su tangkuni panda tawdo budaki sum program si chin lakpa namitu da youth parliament su leipa aduga IC Department of Science and Technology ki moi jai ruling to ba manipur science center da program ma su leipa aduna maram koiraga ngasi si oina yakthok si haidani yakthok jabani madu su ai na na ba sat jada do bani maram aduna aroi bata aihana ngasai ki aina chitha hoba kauramba aiga thomun nomun minarakpa laisabi pakhang thaminarakpa adugumba Henry Mia Gates haiba scientist said 1965 to 4% 2020 ki akoina yam kanna leron Harvard College sin nakti accreditation tawdrigati karigum mathul ki ITEP khangde ama khangde akoi project amata thaba yaroi haidana madugi nungnam badu pokchabadagi akoi Joychandra hoi aduga kano hoi kari Robertson hoi sidan leikraba Pikesor hoi aduga moi mayam se oza kano hoi teaching makha da oza ya judin ko da beno hoi teaching makha da tawre ga kanna changsen khiba matam duni 2020 masida December ki thada akoi ge Nobel Prize ki lauthor ko matam da mahakna akoi ge mahake philosophy a massive compact object at the center of the galaxy. I could lay the galaxy a city, massive compact object of my lady. Marcus, I could air can subsu, Matatelin Capiranova. I know them books in the war of Yade. Please welcome with a big round of applause. IAS retire. I could physics for cultural heritage, the made up 100 Nobel Prize Gado. I'm laughing like for Madi Karam Pankibal 100. Mahana Toriba Philosophy, I could high energy physics, I could advanced quantum field theory, I do river, Masiki fields data. I could universe data. Yam compact over massive object lady. Masi I could udre, Karino Hyper Tundre. Star the given light couldn't make a say, Manga couldn't make a say, Tazan so, Mamma light to amata reflector. I mayam ubiri kari maringi uri bano haibada sunlight ke lakpa light na ai matak tar matunga ai ngonda ke thator ko mananduna adong bi mit sanga kanda ai si kanano kamai to mako ka chawi ko li haibisi doine khandui ni haijere ko machu sumare si yellow ni si green ni dunia da ni haibisi bigori matunga uduri ni hauti ki poch di lei haibadi sega adubu kari ko mamakal amata ke reflection amata mangond ki tawrakte Mangal capsule ba course like capsule le ato ba bim khajal le loina to mangki mama to loina sangki chang daga kanai de thoki ge chati ga se kai bo khambe light power da mama de escape to ngam de ato yam massive or am na lumba hai de lemba or pangam da ba dum ba port am khatne masi scientist ne thijan ba matam da akoi ge numit sing se akoi miyo ba gumna horok pa nai aduga loyak pa nai Mogi Kongsa Sulay, Haibana Singasi, Noy Science, that Winema, Haibangatari. Masi, Horopamatanda, Akwe, Dukan Haibati Arata, Smoke Haibang. Sura Pusida Haibasada, bus number 11, Asuna Hai, Mataki Yatapatamda, getting when it was smoke Haibati, Legend non highway, gases matter on a coal. Madugagi. Tapna tasalerga konthanda star su ore numit su ore runmo ore akoi numit su adum star mayam di manung amani masing thingam dar mayam di manung amani stars si punsi ngalingai mata masi proto star haire middle age star haire akoi numit si akoi lesabi phar laba habiti mayai chala laba adum star amani
aduga numit asisu normally soidana loigani ma numit ki loibagi akogi mawng asiga ate star sina loibagi mawng chawba khenabagi matung inna tongan ka mawng loi masigi manungda yam massive oiba star sing haibadi akogi numit dagi 10 times 20 times hana chawba achauba star amana loibase yamna pungning singsiningai oi madudi ke roge hamta da moise mogi akogi entire mass asina yamna thickness akogi density di yam wangba ko mass di yam picture ga su density se yam wangba aduna marar oirga matum mona larga themu ba kuna maksi lengba ngamda ba amadi maduda oina magi pulduna manhan ki ngamba sigumba ko se nomit akogi achauba star mana loi khibagi adumba mafam ni haibase masi hairiba nupi Andri Mian Hayes haibasina nupi scientist asina mana ko thokibadu singthabo Nobel Prize thangre asigumba wa ko masi Hollywood anda surah waqiya haibasidaida asumna hai masi kogi chapter number 56 verse number 75 amadi 76 ta ani sida yengbirigadi mayamna thenabigani kari haiga hamta I swear by the place where a star ends its life mati star magi punsi loi base masi mafam masi soidana lai and indeed it is a mighty oath and if you could know nahana khangdragadi khangu masi aina wasatana haiba asini asigumba mafam amalai mafam aduda akoge star sina loi khibagi punsi loi khibagi nakoina di udraba aduguma mafam adu lai haiba wafam masi surah waqiya haiba sidaida haibirami asida natana haiba wafam masi scientist na hojik thijanba matamda akoge black hole da natana asai aina haiba thriba Andri akoge Mia Hayes haiba nupi sina puthokpa black hole ki concept ase masidaida event horizon haidana madugi manakta pairuba akoge kari haigani aircraft thangde any sort of akoge spacecraft hagani ba khukani ba punamaksi magi manakta hechamubada hekta chingsalaga phadi sumbado na suru nei salaga manunda du ma asiguma makhom amani madugi manakta planet amana pairuga chatluba any sort of object aduda oina mangba adugumbani haidana magi wakhom na haibani magi research sigi makha chatharakpada akoi black hole da natana wormholes haiba amaso thole wormholes haiba si physics ki oja akoi madam kare ba oji la thoro matu nata madam sujata so thambire sani aduga anchor obiram ba ki dr rezian monjai have si maso physics ki ko ro ni haina khal nata are somle ai nang ke si khara gyan da bo wa ke ni ai aru bo wa khom ni miyam thijal ba adu ngasi gi nami siga haida mari nei nei haida nei sum haija bani adu wo hai bisna kamai to ke ham tumda universe ya ko ni uribasi khatana te hai badi us samawati wal ard hai ko holy quran hai badi chide uri ba ko ba punna ma ka se masi Allah Ta'ala ma point ma ka dagi hawan ki bani loina ma asi haina haida se ma khom ayam ta so haide ko aduga hojiki kano da surah al-anbiya da su aina se he haijaba awalam yaral ladina kafaru anna samawati wal ard kanata ratkan fafatatnahuma wa ja'alna min al-ma'i kull shay'in hiya aflayu'minun hai do not see the disbelievers thajadaban makoina thajadabara ngasi phamliba mahairoi aina ngamba da thajadriban loina thajadabara haibugumni ko awalam yaral ladina kafaru hai do not see the disbelievers thajadabasing nakoina thajadabara anna samawati wal ard hadi yakati bada uriba tha khawan michang noina uriba pot puna makse asiga akogi malem laimai ka asiga ani se mayam puna makse amat oina punna leram badagi kanata ratkan fafatatna huma haibadi amana amadagi tongan paitho oga chana hanki lapok na hanki haibo waja'alna minal ma'i kull shay'in yu'minun haibadi aduga loina akogi leiba ahin baji ba pan ko konma se ising dagi sembi khine masina koina thajadabra zoology botany loba life sciences ke kampuna mioi ko basi yauna ji ba pan konma ising dagi sembi haide thajadabra haidana wahang loina hangi bani ko holy quran ta tor besi wahang la tani akoida naino haibani khangu naino pau atokko bas khangalo haibani aduna marak oirga hojiki asagi mana paliba asigumba university hojiki multiverse saidana university amutante university mayam leire na haiga aikoni solar system masiso asiga manaba tokko mayam lei hai exoplanets leire hai planet tana adana multiverse asi
ꯑꯩꯈꯣꯏꯅ ꯈꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯔꯝ ꯍꯣꯜꯁꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯅꯤꯚꯔꯁ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗ ꯐꯥꯎꯗꯣꯛꯑꯒ ꯕ꯭ꯂꯦꯛ ꯍꯣꯜꯁꯤꯗꯩꯗ ꯆꯪꯈꯤꯕꯁꯤꯅ ꯌꯥꯝꯅ ꯄꯥꯏꯌꯔꯁꯤꯡ ꯁ꯭ꯇꯥꯔꯁ ꯑꯩꯈꯣꯏꯅ ꯂꯤꯊꯣꯛꯑꯒ ꯆꯠꯄ ꯌꯥꯕ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗ ꯇꯥꯕ ꯌꯥꯕꯁꯤ shortest route ta phau bi yai haibase physics na Einstein's ki aikoge kare hani space time gravitational pull ki matung ina only haibu ki curvature ki adu da ki theory sida high energy physics ta loina puthokana khangan kare ado matam amada aikoge Prophet Muhammad sallallahu alaihi wasallam na mirage ka ba haibu mayam haina ba mirage na haibase mase tongan ba artha mayam hanba yai mana tongi ba aikoge kano do akoge kari ha burak ko bul kari manipuri da kari ha burak si burak manipuri da leite ko sam ko sabol gum bagi mo mi ko masi akoge symbolic ko ko ni adu ko hojikti akoina thijam badagi khamu matam dadi Allah taala na akoge ya pious oiba magul leikra akoge kari hagani angels sing hagadra kari hagadawna masida jibril gi kuthangda haiba warm hole sing si power ga black holes tagi matena atopa universe amadi ga khoina leriba university tagi atopa universe amada power ga puba yai chahan ba yai masi adum Allah na masi punama si program tawfrabani masi akoina khangdabagi tawbani nakoi punama khangu naino haibase Holy Quran gi ahamba verse ta ko the first revelation of the Holy Quran said it begins with the word read, R-E-A-D, read. Surah Baqarah asidayda read proclaim in the name of thy Lord who teacheth you the use of pen and column season aba tambi khiba akoi punama ku e matum dagi sen khiba asigumba Allah Taala gi mingda magi mingda pau naino khamu atoppa ko su khangalu haini aduna mirage da tawriba akogi nabi sina chakriba hinga mata chaduraga light velocity da c equals 3 into 10 power 8 meter per second sigi akogi yang khaba khongjel sidai da mi kana bumba ma chatlabadi mi du mass oino leiroi mass energy oino on khragani haini matugi mong da mass uhundri niko karam ka ki gesi magi matungda lepomba namas lepomba mi sina khamoi duini masakhi haisi haibadi pot ama light velocity da chataragadi pot leiroi hajariba madui mahuta Einstein gi afaba formula E equals mc square ki matung ina mass has been converted into energy that on kare aduga gunena mana karai da ions tawge chatle haibada nasai shortest route from one world to the another world sangsara badagi atoba sangsara ma yangnona ba warm holes ki kuthangda yang ten route da matam ichang changdana mikup amada chalan ki hai aduga amuk hairi mafum da makhose amuk jibril ki kuthangda puraga laki hai aduli everything is possible punama ase othokta banate loinama othoi akoina khangdabani akoi sumatama laki ni adum haina tawdana chatpa khotpa akoge akhirat from where we came akoi karai dagi laki karam na horaki where are we now akoina karam ba halata karam phibam da hojik leiri aduga kadai ta na akoi chathi kani where are we to go where is our akhirat akoge panthung akoge polo yadu kari no haise masi scientist sing na yam kanna thijeliba adugumba fillamani masi ge damatani dollar million kaya changna saranda large hadron collider machine da miniature big bang mathol laga university big bang na hoki bani haine sing si proof tawna na ba pram tawna na phodari bisi asigumba mayam da scientific environment ama khamna na bige da doctor na sigenomate akoge national science day part of the state women in science catalyzing for Brexit Bharat Hydro topic Sidaida Aina Yamamak Atai Lamsan Udrigashu Nupi scientist Ama Every Mia Gaze Haidipa Aiga Homing Kaminarpa Lachavi Pakan Kaminarpa Aina Physics for Cultural Heritage that the Nobel Prize Panobrava Atuga Mahatma Black hole ki matang da taw ki bedagi Nobel Prize thangkraba asigum bawari ama lijaraga matang sida tension jari wa khiru da wa